Hello guys! Hojitang halata ngari. Hojitang yung room yogda ngari ko. Kung tara tare. Theng nga sidi nung late shift ko ibo ko. Adiki hojik nam video ay na ngarang hybrid ko. Sorry vlog naman kanina. Ado yengse hojik ay na tang fresh up tawraga bat ka tawraga naman kaya. Yam sayang sidi kayo no kangde. Maling dayo rin. Mapano people ya da bai sila po bai ka. Ayan, so din dai level ngata ne bako. Sida ina price ka adagi mai manaba haidi design manaba ga ina tungan lo ina khaidok pa ne bako. Adagi sida kangau ka lere adagi sida ina smile lo khaido thambane na jale ngong ngawar ni trying to go to matai thambane dai ina lere pa ga do ne bako. Sida lere pa ga ni sibida igi han ne dine. Ado sige se ula at ke mathang. Hello guys, welcome back to my channel. Ado ma'am ay maman video thai ki video ay sorry ni channel ya sorry ni vlog hapo kani habdo kasi na ula ko ni ban ti kire ka habdo. Ado ay na chalu bada kung do ni pan tare ay kung ni pan tare mam mam me ko theng jam theng ya du na video le kana mak den ko ay man bi company me tawra chat pa na te ko na chat pa ne ko adu na don chat pa ni na ay dum ko be ke no phang ba dum thong hang ba ke adu man le ba du ka thong malang bi tawra ka dum le ko dum khazana khan re matam chang khan ma do oi tre ko adu na dum ko be be nam ne ado ay na dum le ko ke du lak ke ado ay na sida lo ina khan to ba le tham me ko habi ina le pa tara pi ba kun tha pi ba adigi yang thi pi ba smai ma thang thang hai smai na ba smai san do tham me ke no da khang de ba ai di kau ni hai da smai na than do tham ba le ba thang ma ado ne do thang thang ni na se ya ado video se ani to to ma le ke no da filon cham ya me ado ya ba ni na ta ta ko to noi ke ni la ga school la ke ko na hadi ni am to hitter di khang loi ko ado ai smai na phi le ma ta ai kai da kari po no kamay na set no khang da ba su dum yaw ko adu ga ina yung dala kan da ina sise kai no oi join ne hadi sise free oi join ne adigi tops kai tare blouse su mo join ne ko na khang ina ba yung dor kan ai cha cha da dum le pan ngai le sila pan lai it will be fun for me man khalaga do yeng se kai kai le kya ba do tops na ta gum ba bichi oi ko adu gum ba na to mo la kai na video na mo khuding ge thum sa ba timing dum oi ha ba ana fans su kan gum ba ni na khazana star oi ba adu ai din di ma chai se le khum ai din di ma chaไอ้ที่บินเดียมป่าไม่บินเดียมของเราไอ้ก็ยังความไอ้ชาติความจะเป็นก็ทำไมนะบินจะจะนิ่งไปเยอะสิไซส์พูดเรื่องนี้สิแล้วมันทั้งหมดทั้งหมดอาเกะเราเสียเลยสิเสียไอ้นั่นบัตรพี่บังคับตัวเนี่ย10 20 30 40 50 60 70 rupees กินเอาไปฟอสเลยเป็นแบบสิเสียถ้าโน้มไม่เป็นสินะ try for to high เสียแล้วเสียเลยสิเสียหันอุลอาเกะ first เสียเลยยำสายอะไรจะบินลงจังเลยยำสายบอกว่าdo vai first da sida le kai no si kai is mai ha mas mai pa ai color siam phase vai ba ta bu kai no kai no mo jeram ni ha ra ga dum khanjal pa ne ba ko ado yeng se kai yore ni ha ba do sida si se kai no ni ba made in India Thai urban outfitter ko smai na design maning smai na design ko e ko smai na design ko e ka mamang se si mamang ko ne mama ko din I think sila lila ko yung ulake ado mayam ay si lila ga ulake ba ko ado mayam do kai sila hadi sila di yam kai tare dress hay adi kino kung ba blouse gumali pa do kya ni khazana hay na din habi di amuka kai tare dress ka me ko le hair ga sum hair ka ni nuai te hay na ai sila top sa mali si ma to na ulage ado ase mai dis mi ma chi ma to ka da man te ko ado nila lang ulak nung ay kita na so may ang kay am na kay to eh nadi kay tare kay kay no so may ang yung mga am na kino to ko do ay di dress ang kami ko lahat ko kung kay hang kani hay so nung ay tin na ko kay na kan na do so nung ay tin na malung da trade happen do sina da si hafta bida kay di Maria ba kano dum ha semi sapa ga dum lik da design ni ko ay ko ni mai lik ni ba si ka tani play ay ko mo ko comfortable ko ide ay tare si jam chap nam ne ko ji am 21 minutes mai dong design smai na smai to ko kaza dress yang mai dia sing smai na ha pa ni ai na si gi tops ki ma ta ni pe ne ba sum mam da utro ngai te na ai na tunga na sum design na ai na kaza na dress up to ro ko ko ta ni ka pa no ba so le re mani ki se mani jam ko ko ne do si da le re dress to kaza nam ki ro ben ai dan ta diam kaza ni smai na dum ni pa ma ta ko tops ay mata smiley pa ko ni
ꯁꯨꯃꯥꯏꯅ ꯇꯦꯡꯀꯣꯠꯀꯨꯝꯕ ꯑꯃ ꯍꯥꯞꯄꯒꯗꯤ ꯑꯗꯨꯝ ꯐꯖꯕꯩ ꯃꯥꯜꯂꯦ ꯗ꯭ꯔꯦꯁꯁꯦꯀꯣ ꯑꯣꯡꯂꯤ 10 rupees it worth it ꯐꯖꯩ ꯈꯜꯂꯦ ꯌꯥꯝ ꯀ꯭ꯌꯨꯠ ꯑꯣꯏꯌꯦ ꯀꯂꯔꯒꯁꯦ ꯌꯥꯝ ꯕ꯭ꯔꯥꯏꯠ ꯑꯣꯏꯔꯒ ꯅꯪꯒꯤꯁꯤꯅ ꯑꯃꯨꯛ ꯁꯤꯁꯤꯅꯦꯕꯀꯣ ꯍꯥꯏꯗꯤ ꯔꯤꯆꯤ ꯑꯣꯏꯕ ꯗ꯭ꯔꯦꯁ ꯉꯥꯛꯇ ꯑꯣꯏꯌꯦ ꯁꯝꯃꯔꯁꯨ ꯑꯣꯏꯕꯅꯤꯅ ꯔꯤꯆꯤ ꯑꯣꯏꯕ ꯗ꯭ꯔꯦꯁ ꯉꯥꯛꯇ ꯈꯜꯂꯛꯑꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦꯅ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯂꯤꯠꯀꯗꯕ ꯄꯣꯠꯅꯦꯕꯀꯣ ꯁꯤꯁꯨ ꯁꯤ ꯃꯊꯛꯇ ꯑꯗꯨꯝ ꯂꯤꯠꯂꯛꯇꯣꯏꯅꯦ ꯃꯊꯪꯒꯤꯁꯤꯅ ꯀꯃꯥꯏꯅ ꯂꯤꯠꯇꯣꯏꯅꯣ ꯁꯤꯕꯨ ꯑꯩꯅ ꯑꯍꯥꯟꯕꯁꯤꯗ ꯂꯩꯔꯛꯄꯗ ꯑꯩꯁꯦ ꯀꯩꯅꯣ ꯁꯤꯕꯨꯅ ꯈꯪꯗ꯭ꯔꯤꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯂꯤꯠꯇꯣꯏꯅꯦꯕ ꯑꯁꯦꯡꯕꯗꯤ ꯁꯨꯃꯥꯏꯅ ꯍꯥꯞꯀꯗꯕꯅꯦꯕꯀꯣ ꯁꯤꯁꯦ ꯌꯦꯡꯉꯣ ꯃꯣꯏꯅ ꯁꯤꯗ ꯕ꯭ꯔꯥꯂꯦꯠꯇ ꯁꯤꯗ ꯁ꯭ꯇꯤꯛ ꯑꯣꯟ ꯍꯥꯞꯄꯤꯁꯦꯀꯣ ꯁꯤꯗ ꯁ꯭ꯇꯤꯛ ꯇꯧꯅꯕꯅꯦꯕꯀꯣ ꯑꯗꯨꯝ ꯑꯌꯥꯝꯕ ꯕ꯭ꯔꯥꯟ ꯑꯗꯨꯝ ꯍꯥꯞꯄꯅꯦꯕ ꯑꯁꯦꯡꯕꯗꯤ ꯑꯩ ꯁꯤꯒꯤ ꯐꯨꯔꯤꯠ ꯃꯊꯛꯇ ꯂꯤꯠꯀꯗꯕ ꯅꯠꯇꯦ ꯑꯗꯣ ꯃꯌꯥꯝ ꯁꯨꯝ ꯐꯖꯗꯦ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥꯗ ꯄꯨꯔꯕꯅꯤꯅꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯂꯤꯠꯀꯗꯕ ꯅꯠꯇꯦ ꯁꯤ ꯈꯤꯇꯪ ꯂꯤꯠꯀꯗꯕꯅꯦ ꯑꯗꯣ ꯏꯟꯗꯤꯌꯥꯗ ꯄꯨꯔꯕꯅꯤꯅꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯃꯊꯛꯇ ꯁꯨꯃꯥꯏꯅ ꯀꯤꯗꯣꯏꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯤꯔꯁꯨ ꯌꯥꯔꯦ ꯑꯣꯔ ꯁꯤ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯀꯤꯔꯒꯁꯨ ꯌꯥꯔꯦ ꯁꯤꯗꯀꯣ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯀꯤꯔꯒ ꯃꯅꯤꯡ ꯁꯨꯃꯥꯏꯅ ꯊꯥꯗꯣꯛꯑꯁꯨ ꯌꯥꯏꯌꯦ ꯑꯗꯣ ꯁꯦꯡꯕ ꯁꯤꯒꯤ ꯐꯨꯔꯤꯠ ꯃꯊꯛ ꯂꯤꯠꯄꯩꯅꯦ ꯁꯦꯡꯕꯗꯤ ꯁꯤꯒꯤ ꯗꯤꯖꯥꯏꯟ ꯌꯥꯝ ꯐꯖꯕꯅꯦ ꯌꯥम ꯇ꯭ꯔꯦꯟꯗꯤ ꯑꯣꯏꯕꯅꯦ ꯁꯤꯁꯨ ꯍꯥꯏꯗꯤ ꯌꯥꯝ ꯕꯤꯆꯤ ꯑꯣꯏꯕ ꯀꯩꯅꯣꯅꯦꯕꯀꯣ ꯑꯗꯣ ꯑꯁꯤ ꯁꯦꯡꯕ ꯁꯤꯒꯤ ꯇꯣꯞꯁꯀꯤ ꯃꯊꯛꯇ ꯉꯥꯛꯇ ꯃꯌꯥꯝ ꯂꯤꯠꯄꯒꯤ ꯃꯊꯧ ꯃꯣꯏꯗꯤ ꯈꯪꯉꯝꯃꯔꯣꯏ ꯁꯦꯡꯕ ꯁꯤ ꯈꯤꯇꯪ ꯂꯤꯠꯇꯣꯏꯅꯦꯕꯀꯣ ꯐꯖꯗꯣꯏꯅꯦ ꯁꯤ ꯈꯤꯇꯪ ꯂꯤꯠꯂꯗꯤ ꯑꯗꯣ ꯑꯩ ꯁꯤ ꯈꯤꯇꯪ ꯂꯤꯠꯂꯨꯔꯒꯗꯤ ꯃꯌꯥꯝꯅ ꯀꯩ ꯀꯩꯅꯣ ꯌꯥꯝ ꯍꯥꯏꯕꯤꯔꯅꯤ ꯑꯗꯨꯅ ꯒꯣꯋꯥ ꯆꯠꯂꯒ ꯗꯤꯁꯇꯣꯏꯅ ꯂꯤꯠꯂꯨꯔꯒꯦ ꯌꯦꯡꯉꯨꯀꯣ ꯁꯨꯃꯥꯏꯅ ꯀꯤꯗꯣꯏꯅꯦꯕ ꯃꯅꯤꯡꯁꯤꯅ ꯁꯨꯃꯥꯏꯅ ꯇꯥꯛꯑꯦ ꯑꯗꯨꯒ ꯃꯃꯥꯡ ꯁꯨꯃꯥꯏꯅ ꯂꯤꯠꯄ ꯁꯤꯁꯦ ꯃꯩꯇꯩ ꯃꯆꯥ ꯑꯣꯏꯔꯕꯅꯤꯅ ꯂꯤꯠꯄ ꯌꯥꯗ꯭ꯔꯦꯗꯨꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯐꯗꯤ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯊꯤꯅ ꯐꯖꯩ ꯑꯗꯣ ꯃꯊꯪꯒꯤ ꯑꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯔꯛꯑꯒꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯁꯦꯡꯕꯗꯤ ꯑꯩꯁꯦ ꯐꯖꯅ ꯁꯨꯃꯥꯏꯅ ꯑꯥꯎꯠꯐꯤꯠꯇꯣ ꯁꯦꯝꯃꯛꯑꯒ ꯐꯖꯅ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣꯗ ꯍꯥꯏꯗꯤ ꯆꯥꯟꯅꯒꯗꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯐꯝ ꯃꯇꯝ ꯆꯥꯅ ꯂꯤꯠꯂꯒꯗꯤ ꯁꯤ ꯗ꯭ꯔꯦꯁ ꯑꯩꯅ ꯈꯜꯂꯤ ꯃꯌꯥꯝꯁꯦ ꯌꯥꯝ ꯐꯖꯕ ꯉꯥꯛꯇꯅꯦ ꯌꯥꯝ ꯁ꯭ꯇꯥꯏꯂꯤꯁ ꯑꯣꯏꯌꯦ ꯀ꯭ꯌꯨꯠ ꯑꯣꯏꯌꯦ ꯑꯗꯨꯒ ꯑꯗꯨꯝ ꯐꯖꯩꯀꯣ ꯑꯗꯣ ꯃꯊꯪꯒꯤꯁꯤꯅ ꯁꯤꯗ ꯂꯩꯔꯦ ꯑꯩꯅ ꯑꯍꯥꯟꯕ ꯀꯩꯅꯣ ꯁꯤꯒꯤ ꯃꯔꯤ ꯃꯔꯥꯡ ꯃꯌꯥꯝꯁꯨ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯅ ꯈꯜꯂꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯈꯜꯂꯦ ꯑꯗꯨꯝ ꯌꯨꯝꯗ ꯂꯩꯅꯕ ꯑꯗꯨꯝ ꯂꯤꯠꯅꯕ ꯌꯥꯅꯤ ꯖꯁ ꯑꯦꯁ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤꯃꯤꯁ ꯑꯣꯏꯅ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯛꯄꯅꯦ ꯑꯗꯣ ꯌꯨꯝ ꯌꯧꯔꯀꯥꯟꯗꯗꯤ ꯌꯥꯝ ꯐꯖꯔꯝꯃꯦ ꯑꯗꯨꯒ ꯁꯤꯁꯦ H&Mꯒꯤ ꯑꯣꯏꯔꯝꯃꯤꯕ ꯁꯦ H&Mꯒꯤ ꯇꯣꯞꯁꯅꯦꯕꯀꯣ ꯑꯗꯣ ꯁꯤꯗ ꯁꯤꯁꯦ ꯑꯃꯨꯛ ꯇ꯭ꯔꯥꯏ ꯑꯣꯟ ꯇꯧꯔꯛꯑꯒꯦ ꯑꯗꯨꯒ ꯁꯤꯁꯨ ꯁꯤꯒꯤ ꯃꯊꯛꯇ ꯑꯗꯨꯝ ꯂꯤꯠꯂꯛꯀꯦ ꯑꯩ ꯁꯤ ꯈꯤꯇꯪ ꯌꯥꯔꯒꯗꯤ ꯑꯩ ꯁꯤ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯁꯤ ꯈꯤꯇꯪ ꯑꯣꯏꯅ ꯇ꯭ꯔꯥꯏ ꯇꯧꯔꯛꯀꯦꯕꯀꯣ ꯁꯤ ꯈꯤꯇꯪ ꯂꯤꯠꯂꯒ ꯑꯗꯣ ꯌꯦꯡꯁꯦ sida lere fazai sise sumana singap ta sumana maning se close oidone bako maning se tang di kana to si jam fazana outfit ama semaga lila diam fazane bako trouser guma amga selaga cargo guma selaga sumana talilaga am fazai se design se am pam ai ngon ama leye bako floral print dat ama leye fazai color ga se am like a bright oraga maning da budi khara kana to sumana maning da sumana ki doine bako maning sumana ki doine maning se ding dare di mari marang sumana maning jam phadai sumana cross cut tawra ko ada ai uding dry ut laga de amuka ke kenam haina rani agi sena amuk simple ne sumana dum yum dum ditna ge sama so benina si phila su nungai ni khalaga ai si je la yakane bako brand ke kambra sigi one clothing slay gi aina forever 21 legi le pa white color da ma chu le bo sumana same to same oiba ali nungai bako adi khalaga ai si su nungai in color ga se amna summary oi en khalaga la yakane bako si sam change tawra ke mathangi outfit to sile le ai sum yum do or sum lipe ani khalaga le yakane to si budi adu color se am phase am simple so e adu iron ta ri phajadone ko sumana gam flori oiraga winter gi sorry summer gi ojam summer gi na di fida ga samna inging lo fida ga ne du yang nungai e posu ko te sumana dum le yam simple ne phase ko adum kano kum ba skirt ka par su yum le du chena su ai adu skirt ka par su ai si skirt si ga di phajadre dum plain oi ba skirt kum ba par dum sani yam simple ni sidi mami male mathangi sina yam simple tops Korea ini Korea ini sina lere si su patara ani ngasali ko mes patara na yam phazai patara ka tang so yam phazai yam inging lo phida yam lit ka yam lungai ko duga yam su sange smaina sigi sili daga trouser parallel kino ma selaga jeans ka selaga su phazani aduga skirt ka part phazani dum kai gi Korea gi ajumi mandra adu phazai ko simple no oi yam chom me ko pa me smaina pen to dum asai mu cha ko asu dum styling ka ra ko phazana selaga dum phazani ngau mai mai su ta
이번에 피다스 얌 잉잉 라고 피다네요. 얌수 짜는다니 combination 아이디 white 스마이너 white 어래가 맞거든 히땅 그노 그다음 히땅 게 여러 맞게 땅 여러가 스마이너 블랙 게 여러가 얌나 퍼제요. 잉 슬라워에 또 마탕이 몰라게. 에는 시대 많이 빅레 거네. 루시 타이닝이 디자인 좀 거. 스마이너 잘리 어래가 스마이너 스톤 스마이너 잘리 어래가 스톤 어또 돈이. 그리고 그다음에 사가 마마이기 술래 이시데. 타이닝이 디자인에 좀 이만비기 레 거네 하리마도 마사카 파이고 마사카에도 그마모네 양 짜나더니 칼레 거냐 누가 그마이 떠오른 게 하부 맞답니다. 홀 해당 내면 애나 잭 그냥 또 링당 소리 이거 홀 해당 시대 해당 호라미가 아니 너무 빅네. 홀 내면 뭐가. 어떻게 좀 와이트나 비드레 좀 공독 따보니 아저씨 좀 앨리스 레이비 넘어가 좀 트라이 돌아게. 시대 레이를 애원들이 얌나 빅 하비 애원들이 얌 짜오래 뭐가. 돌아가 그래서 애원에 많이 놓은 거라가. 그래서 이거 스마일에 점점에 스마일에 상수염 상해요. 스마일 친구가 상해. 스마일 상해 거. 몇 가지 그래서 좀 스와이시네 그냥 밤들 이제 스마일가 자리 오래가 시트로 오래가 스마일은 뭔가 스마일 팀 베지고 그냥 빠 그냥 파세요. 그다음에 좀 상가요. 사림 사이 스마일 상상 스마일가 넘넘넘넘 이게 그러니까 이거 같이 그냥 수사이. 근데 뭐 탕기스나 지금 넷 크로셋 넷 이거 스마일나 그래서 많은 일 거든요. 자기 오이 많이 따. 시제 애가 많이 뛰어 동 하면 담가 이거 시제 스마일나 양나 오이 뭐가 스마일 양 넷 오이 아두나 시제 애가 큰 맨다 만ungda simiskumba ma tong keng tops ko smile tang toraga mari ma cham pam do adu ga pam ko idea I can wear this one ga t-shirt mom dilaga sim pa sha ne ga try to ga sigi white tank top se de sigi white se litra ga de sigi se yar ba design mai gi se da happy ba design sigi phazana ur khan me gi ai do sigi jeans ama se ga pa re phazana ai no ma phazana video se dress outfit phazana sema ga ana ni len ai na se ai ma se ga sema ga phazana la ke ko sema ga video ne dum just there ba yo ne se ko do smile na chali line je phazana ur re ne na 그냥 플로리 보이 시즌 뭔가 리더디 안 하잖니 칼레 아도 이나 저거 저 short skirt 거 뭐가 누가 바리 아도 저 white skirt 거 뭐가 세가 바리 하잖니 칼레 디자인 제 시기 디자인 장 하세요 많이 진짜 디자인 저 디자인 장 하세요 많이 디자인 해서 많이 좀 해서 Nothing is nice. Smile lagi pura, kena si curi ba. Adi pura mata na hai tare. Ada smile lagi smile beri smile arts, smile cepat je, smile crochet crochet am khazai ba. Kan dia yang trendy su oi dana adu gena si khazai na. Mere pani smile top sedang. Apa lagi kena gumba lagai di share dress gumba ba adu mungam hapa ga si mata ta smile macam betul post tani ba, khazai ni ba. Adu khazana styling to ba hai aga di khazani khale. Ado ma'am lupa tara pi ba loi kre, lupa tara pi ba se ina 70 kile pani 7 tops. Ado mathangisina kino piba 30 piba. Sa hamle sina video ba nga tane bling kano yamna blinky way ko. Sina male ani ko sa ni re sida awu yam colorful ba ne awu. Sida mari mga taro course ra may ore taro taret sisi kita le kaise le ko ne ba. Ado mathang laga mo lagi. Ado ahan ba ise sila ne ba. Yung cute oy dra. Love sign nga ra yung ne nung datil lang yung phazai ba. Ado ga smile matakta smile hafte ne ga may maning smile maning se backless din te do. Sise sin gine mo. Sin ne ba ka sise yung laga mo lagi. Yung phazai yung color kasi yung mathang yung bitchy oy ado ga khang yung cute oy ba color oy ado ga yung bright oy ado yung summery so oy ba. Ado yung phazai khalle na ado hangge yang phazai ko color se am pa me na smile na si da mita smile ko ora ko aduga ngak si budi smile na keno to smile mai ki salaga smile na ka pun di ne ko smile na ko aduga na budi smile na pa e ko si ki top se ai na sum yam na kai da yam expose oi de ai na men sum kan da yam cute oi na khale si ki top se ado yam kan gumba hai bits gumba or haini hindi matam na sum chak matam na lipada tum phadani khale styling to ra ai design jam pa mai color se yam pa yam phasai okay ado mathang outfit mu lupa 30 ka tani ko aduga mathang outfit chi du se lai re ti sum blinky oi bane sisina dum bichi oi dress summary oi du sisina mo kai ta party wears gum ma lis mana blink oi bhai di amna mana lang khat pi mana yaw ba se ko antagi
ꯁꯤꯁꯨ ꯑꯃꯨꯛ ꯂꯤꯠꯂꯒꯦ ꯁ꯭ꯋꯥꯏꯁꯦ ꯑꯃꯅ ꯀ꯭ꯔꯣꯁꯦꯠ ꯀꯣꯏꯁꯦ ꯌꯥꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯁꯤꯁꯨ ꯑꯃꯨꯛ ꯆꯦꯟꯖ ꯇꯧꯔꯛꯑꯒꯦ ꯃꯊꯪꯒꯤ ꯇꯣꯞꯁꯦ ꯁꯤꯗ ꯂꯩꯔꯦ ꯌꯥꯝ ꯐꯖꯕꯗ꯭ꯔꯥ ꯁ꯭ꯋꯥꯏꯒꯤ ꯃꯄꯥꯁꯦ ꯌꯥꯝꯅ ꯍꯥꯏꯇꯥꯔꯦ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯀ꯭ꯔꯣꯁꯦꯠ ꯑꯣꯏꯕꯁꯦ ꯌꯥꯝ ꯐꯖꯩ ꯌꯦꯡꯉꯣ ꯃꯥꯒꯤ ꯁꯨꯃꯥꯏꯅ ꯀꯂꯔꯒꯁꯦ ꯁꯨꯃꯥꯏꯅ ꯔꯦꯗ ꯑꯗꯒꯤ ꯕ꯭ꯔꯥꯎꯟ ꯁꯨꯃꯥꯏꯅ ꯌꯦꯜꯂꯣ ꯁꯨꯃꯥꯏꯅ ꯆꯠꯄꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯁꯤ ꯀꯂꯔꯁꯤꯕꯨꯗꯤ ꯕ꯭ꯂꯤꯡꯀꯤ ꯑꯣꯏꯔꯦ ꯂꯪꯒ ꯁꯤꯁꯦ ꯑꯩꯅꯅꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯊꯥꯕꯜꯒꯨꯝꯕ ꯆꯣꯡꯕꯗ ꯂꯤꯠꯂꯁꯨ ꯌꯥꯝ ꯐꯖꯅꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯑꯦꯛꯁꯄꯣꯖ ꯇꯧꯕ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯤꯔꯛ ꯇꯤꯟꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯣꯠ ꯇꯥꯕꯗꯣ ꯑꯣꯏꯗꯦꯕ ꯌꯥꯝ ꯐꯖꯩꯌꯦꯕ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯩꯅ ꯌꯥꯝ ꯐꯖꯩꯅ ꯈꯟꯖꯩ ꯐꯅꯦꯛꯀ ꯄꯥꯔꯁꯨ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯐꯤꯒꯨꯝꯕ ꯏꯜꯂꯒ ꯐꯅꯦꯛꯀꯨꯝꯕ ꯃꯄꯥꯟ ꯂꯩꯕ ꯁꯦꯠꯂꯒ ꯑꯗꯨꯝ ꯐꯖꯅꯤ ꯑꯗꯨꯝ ꯏꯆꯟꯅ ꯆꯟꯅꯅꯤꯅ ꯈꯜꯂꯦ ꯑꯗꯨ ꯃꯅꯤꯡꯁꯨ ꯌꯥꯝ ꯐꯖꯩ ꯀꯩꯁꯨ ꯈꯣꯠꯇꯦꯕꯀꯣ ꯌꯥꯝ ꯍꯥꯏꯗꯤ ꯈꯪꯗꯦ ꯌꯥꯝ ꯐꯖꯩꯌꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯄꯥꯔꯇꯤ ꯋꯦꯌꯔ ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯅ ꯈꯟꯕꯗꯗꯤ ꯁꯤꯁꯦ ꯐꯅꯦꯛꯀꯨꯝꯕ ꯄꯥꯔꯗꯤ ꯌꯥꯝ ꯐꯖꯅꯤ ꯈꯜꯂꯦꯕ ꯑꯩꯉꯣꯟꯗ ꯐꯅꯦꯛ ꯂꯩꯇꯦ ꯄꯥꯒꯗꯕꯗꯣ ꯍꯧꯖꯤꯛ ꯎꯠꯀꯗꯕꯗꯣ ꯌꯥꯝ ꯐꯖꯩ ꯌꯦꯡꯉꯣ ꯁ꯭ꯋꯥꯏꯁꯦ ꯌꯥꯝ ꯐꯖꯩ ꯌꯦꯡꯉꯣ ꯐꯅꯦꯛꯀ ꯁꯦꯠꯂꯒ ꯎꯠꯂꯗꯤ ꯌꯥꯝ ꯐꯖꯗꯧꯕꯅꯦ ꯑꯗꯨꯒ ꯁꯥꯏꯖꯁꯨ ꯂꯦꯡꯁꯦ ꯌꯥꯝ ꯁꯥꯡꯗꯦ ꯁꯨꯃꯥꯏꯅꯒ ꯇꯦꯟꯇꯛꯀ ꯇꯧꯔꯒ ꯌꯥꯝ ꯐꯖꯩ ꯁꯤꯁꯤꯅ ꯃꯊꯪꯒꯤꯁꯤꯅ ꯁꯤ ꯂꯩꯔꯦ ꯁꯤꯁꯤꯁꯨ ꯃꯊꯪ ꯁꯨꯃꯥꯏꯅ ꯀ꯭ꯔꯣꯁ ꯆꯠꯇꯣꯏꯅꯦꯕ ꯑꯗꯨꯒ ꯃꯆꯥ ꯑꯃ ꯁꯤꯁꯦ ꯃꯥꯜꯂꯦ ꯁꯨꯃꯥꯏꯅ ꯇꯦꯡ ꯇꯣꯞꯁꯅꯦ ꯑꯩ ꯁꯤꯁꯦ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯌꯥꯝ ꯐꯩꯌꯦ ꯑꯗꯨꯒ ꯂꯨꯄꯥ 50 ꯈꯛꯇꯪꯁꯨ ꯑꯣꯏꯌꯦ ꯑꯗꯨꯒꯤ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯥꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯌꯥꯝ ꯅ꯭ꯌꯨ ꯑꯣꯏꯕꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯅꯧꯔꯤꯕ ꯑꯗꯨꯒꯤ ꯑꯩꯅ ꯈꯜꯂꯒ ꯑꯗꯨꯝ ꯂꯧꯔꯛꯄꯅꯦ ꯀꯂꯔꯒꯁꯦ ꯌꯥꯝ ꯕ꯭ꯂꯦꯛ ꯑꯣꯏꯔꯒ ꯋꯥꯎꯗꯕ ꯗꯣ ꯑꯣꯏꯗꯦꯕꯀꯣ ꯁꯤꯁꯦ ꯑꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯂꯥꯛꯑꯦ ꯃꯊꯪꯒꯤ ꯇꯣꯞꯁꯅ ꯁꯤꯗ ꯂꯩꯔꯦ ꯁꯤꯒꯤ ꯇꯣꯞꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯕ ꯇꯣꯞꯁꯅꯦꯕꯀꯣ ꯑꯗꯨꯒ ꯗꯥꯏꯔꯦꯛ ꯐꯪꯕ ꯋꯥꯅꯦ ꯑꯩ ꯍꯥꯏꯗꯤ ꯁꯤꯁꯦ ꯌꯥꯝ ꯀꯝꯐꯣꯔꯇꯦꯕꯜꯁꯨ ꯑꯣꯏꯌꯦ ꯑꯗꯨꯒ ꯀꯣꯠꯁꯨ ꯀꯣꯠꯇꯦ ꯑꯗꯨꯒ ꯇꯥꯞꯁꯨ ꯅꯞꯄꯦ ꯑꯗꯨꯒ ꯁꯤ ꯃꯊꯛꯇ ꯑꯗꯨꯝ ꯀꯥꯔꯗꯤꯒꯟꯒꯨꯝꯕ ꯍꯥꯞꯄꯒ ꯀꯩꯅꯣꯒꯨꯝꯕ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯔꯠꯁ ꯀꯣ ꯍꯥꯏꯗꯤ ꯑꯆꯧꯕ ꯁꯔꯠꯁꯀꯨꯝꯕ ꯑꯗꯨꯝ ꯍꯥꯞꯄꯒ ꯑꯗꯨꯝ ꯐꯖꯅꯤ ꯑꯩꯅ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯅꯤꯡꯁꯦ ꯁꯨꯃꯥꯏꯅ ꯃꯅꯤꯡꯗ ꯀ꯭ꯔꯣꯁ ꯆꯠꯄꯁꯦ ꯑꯗꯨꯃꯥꯏꯅ ꯃꯅꯤꯡꯗ ꯀ꯭ꯔꯣꯁ ꯆꯠꯄꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯈꯪꯗꯦ ꯑꯩꯒꯤꯗꯃꯛ ꯑꯩꯅ ꯌꯥꯝ ꯄꯥꯝꯕ ꯁꯤꯁꯦ ꯀꯩꯅꯣ ꯑꯣꯟꯂꯥꯏꯟꯗꯒ ꯂꯩꯔꯗꯤ ꯌꯥꯝ ꯇꯥꯡꯕꯅꯦꯕ ꯑꯗꯣ ꯑꯩꯅ ꯑꯣꯟꯂꯤ 30 ꯔꯨꯄꯤꯁ ꯁꯤꯒꯤ ꯌꯥꯝꯅ ꯅ꯭ꯌꯨ ꯑꯣꯏꯕ ꯌꯥꯝ ꯒꯨꯗ ꯀ꯭ꯋꯥꯂꯤꯇꯤ ꯑꯣꯏꯕꯁꯦ 30 ꯔꯨꯄꯤꯁ ꯐꯪꯉꯦ ꯑꯩ ꯊꯤꯡ ꯑꯩ ꯌꯥꯝ ꯊꯤꯅ ꯇꯥꯎꯒꯦ ꯍꯥꯏꯌꯦ ꯑꯗꯨꯅꯦ ꯊꯥꯖꯗꯕ ꯋꯥꯅꯤ ꯁꯤꯒꯨꯝꯕ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯀꯣ ꯑꯗꯨ ꯌꯥꯝ ꯐꯖꯔꯦ ꯑꯗꯣ ꯃꯊꯪꯁꯨ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯃꯊꯪꯒꯤꯁꯤꯅ ꯅꯦꯠ ꯇꯣꯞꯁ ꯀꯩꯅꯣ ꯀꯦꯃꯤꯁ ꯀꯣ ꯑꯗꯣ ꯁꯤꯁꯦ ꯑꯃꯨꯛ ꯂꯤꯁꯜꯂꯛꯑꯒꯦ ꯁꯤꯁꯦ ꯑꯩꯅ ꯋꯥꯏꯠꯒꯨꯝꯕ ꯑꯃꯒ ꯄꯥꯒꯦ ꯇꯧꯕꯅꯦ ꯇꯦꯡ ꯇꯣꯞꯁ ꯋꯥꯏꯠꯒꯨꯝꯕ ꯑꯃ ꯍꯥꯞꯄꯒꯀꯣ ꯑꯗꯣ ꯁꯣꯔꯤ ꯁꯤꯁꯦ ꯑꯗꯨꯝ ꯂꯤꯁꯜꯂꯒ ꯑꯗꯨꯝ ꯌꯦꯡꯉꯁꯤ ꯋꯥꯎ ꯐꯖꯩꯌꯦ ꯁꯨꯃꯥꯏꯅ ꯇꯧꯕꯗ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯁꯨꯃꯥꯏꯅꯒ ꯇꯧꯕ ꯐ꯭ꯔꯤꯠꯁꯦ ꯁꯨꯃꯥꯏꯅꯒ ꯁꯤꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯨꯗꯥꯡ ꯁꯨꯃꯥꯏꯅꯒ ꯁꯥꯡꯉ ꯀꯣꯠꯂ ꯂꯥꯛꯄꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯥꯅꯦ ꯌꯥꯝ ꯁꯤ ꯖꯤꯟꯁꯀꯨꯝꯕ ꯄꯥꯔꯒ ꯌꯥꯝ ꯐꯖꯗꯣꯏꯅꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯖꯤꯟꯁ ꯍꯥꯞꯇ꯭ꯔꯦ ꯑꯩꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯑꯩꯅ ꯏꯆꯝ ꯆꯝꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯤ ꯑꯣꯏꯔꯒ ꯌꯥꯝ ꯐꯖꯕꯗꯣ ꯁꯨꯃꯥꯏꯅ ꯃꯅꯨꯡꯗ ꯁꯨꯃꯥꯏꯅ ꯎꯔꯒ ꯍꯥꯏꯗꯤ ꯀꯩꯅꯣꯒꯨꯝꯕ ꯑꯩꯈꯣꯏꯅ ꯇꯣꯞꯁꯒꯨꯝꯕ ꯂꯤꯠꯄ ꯃꯇꯝꯗ ꯁꯨꯝ ꯍꯥꯏꯗꯤ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯗ꯭ꯔꯀꯥꯟꯗꯒ ꯁꯨꯃꯥꯏꯅꯒꯨꯝꯕ ꯂꯤꯠꯂꯒ ꯌꯥꯝ ꯐꯖꯅ ꯁꯨꯃꯥꯏꯅ ꯃꯁꯥ ꯅꯥꯟꯅ ꯁꯤꯃ ꯍꯥꯞꯆꯤꯜꯂꯒ ꯌꯥꯝ ꯁ꯭ꯇꯥꯏꯂꯤꯁ ꯑꯣꯏꯅ ꯂꯤꯠꯄꯁꯨ ꯌꯥꯝ ꯐꯖꯩꯌꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯃꯅꯨꯡꯗ ꯁꯨꯃꯥꯏꯅ ꯁꯤ ꯑꯣꯏꯕꯁꯦ It's only 30 rupees what I was thinking I just want it ꯃꯌꯥꯝ ꯃꯊꯪꯒꯤ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯃꯊꯪꯒꯤꯁꯤꯅ ꯁꯤꯗ ꯂꯩꯔꯦ ꯑꯩꯗꯤ ꯌꯥꯝ ꯁꯤꯁꯦ ꯌꯥꯝ ꯕꯤꯆꯤ ꯑꯣꯏꯌꯦ ꯑꯗꯒꯤ ꯀ꯭ꯔꯣꯁꯦꯠꯁꯨ ꯑꯣꯏꯔꯒ ꯁꯤꯁꯦ ꯌꯥꯝ ꯇ꯭ꯔꯦꯟꯗꯤꯁꯨ ꯑꯣꯏꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩ ꯁꯤꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯀꯂꯔꯁꯤꯒ ꯑꯣꯏꯔꯒ ꯁꯨꯃꯥꯏꯅꯒ ꯅꯦꯠ ꯑꯣꯏꯔꯒ ꯀ꯭ꯔꯣꯁꯦꯠ ꯑꯣꯏꯕꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯑꯗꯨꯒ ꯗꯤꯖꯥꯏꯟꯁꯤꯁꯨ ꯌꯥꯝꯅ ꯄꯥꯝꯃꯦ ꯑꯗꯨꯒ ꯕꯤꯆꯒꯨꯝꯕ ꯆꯠꯄ ꯃꯇꯝꯗ ꯂꯤꯠꯄ ꯃꯇꯝꯗ ꯌꯥꯝ ꯐꯖꯅꯤ ꯌꯥꯝ ꯈꯜꯂꯦꯕ ꯑꯗꯨꯒꯤ ꯑꯩꯅ ꯁꯤꯁꯦ ꯂꯩꯔꯛꯄꯅꯦ ꯑꯗꯣ ꯁꯤ ꯈꯛꯇꯪ ꯂꯤꯠꯂꯒ ꯇ꯭ꯔꯥꯏ ꯇꯧꯕꯗꯤ ꯌꯥꯔꯣꯏꯀꯣ ꯑꯗꯨ ꯃꯇꯝꯁꯤꯅꯁꯨ ꯌꯥꯔꯦ ꯑꯗꯨꯒꯤ ꯂꯤꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯗꯨꯗꯨꯅ ꯁꯤ ꯇꯦꯡ ꯇꯣꯞꯁꯤ ꯃꯊꯛꯇ ꯑꯣꯏꯅ ꯂꯤꯜꯂꯛꯑꯒ ꯄꯨꯂꯛꯀꯦꯕꯀꯣ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯐꯖꯗ꯭ꯔꯥ ꯌꯥꯝꯅ ꯀꯂꯔꯒꯁꯦ ꯌꯥꯝ ꯁꯝꯃꯔꯤꯒ ꯑꯣꯏꯔꯒ ꯌꯥꯝ ꯐꯖꯗ꯭ꯔꯥꯅꯦ ꯁꯦ ꯁꯤ ꯑꯩꯒ ꯀꯩꯅꯣ ꯌꯥꯝꯅ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔ ꯀꯩꯀꯩꯒꯨꯝꯕꯅ ꯌꯥꯝ ꯂꯤꯠꯄꯗꯣ ꯎꯔꯦꯕꯀꯣ ꯁꯨꯃꯥꯏꯅ ꯂꯥꯛꯑꯣꯏꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯇꯦꯡ ꯇꯣꯞꯁ ꯂꯤꯠꯂꯒ ꯁꯤꯒꯤ ꯃꯊꯛꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯤꯠꯂꯁꯨ ꯑꯗꯨꯝ ꯐꯖꯩꯅ ꯈꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯑꯩꯒꯤ ꯃꯣꯠ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯃꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯃꯇꯣꯟꯗ ꯁꯨꯃꯥꯏꯅꯒ ꯎꯔꯒ ꯐꯖꯗ꯭ꯔꯥꯐꯖꯅ ꯄꯨꯟꯁꯤꯒꯤ फजन लिप याद्रे कईनोदा सुमायना फाजंगदमनेबा इतोना फाबा याद्रे सुमायना फागदो फजद्रने याम क्यूट होइद्रा सिगी टेंग टॉप्स मथाक्सिला सुमायना दुम लिलास याम फजै हाबा नेमो याम फजैये दिगा वाचदिंगे फजै हाबा मनिंग सुमायना पुनगदबने पुनबा याद्रे मै मनिंग जो सिसिना याम फजै ओके सी मथंगदा सिदम लेरे सिगी केनो से सिगी केनो टॉप्स ते
ꯁꯤꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯕ ꯀꯩꯒꯤꯅꯣ ꯍꯥꯏꯔꯗꯤ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯃꯆꯥ ꯑꯣꯏꯔꯒ ꯁꯤꯒꯨꯝꯕꯁꯦ ꯑꯣꯟꯂꯥꯏꯟꯒꯨꯝꯕꯗ ꯂꯩꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯄꯤꯔꯁꯨ ꯇꯥꯡꯉꯦꯕꯀꯣ ꯑꯩ ꯁꯨꯝꯕꯗ ꯑꯩ ꯆꯦꯟ ꯀꯦꯝ ꯂꯩꯔꯝꯃꯦ ꯑꯗꯨ ꯌꯨꯝꯗ ꯊꯝꯃꯝꯃꯦ ꯑꯩꯅ ꯁꯤꯁꯦ ꯄꯥꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅꯒꯨꯝꯕ ꯐꯣꯔꯃꯦꯜ ꯁꯔꯠꯒꯨꯝꯕ ꯍꯥꯞꯄ ꯃꯇꯝꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯅꯨꯡꯗ ꯁꯤ ꯊ꯭ꯔꯨ ꯑꯣꯏꯕꯒꯨꯝꯕ ꯌꯥꯎꯋꯦ ꯄꯥꯕ ꯁꯔꯠꯒꯨꯝꯕ ꯑꯗꯨꯝ ꯌꯥꯎꯔꯛꯑꯦ ꯑꯗꯨ ꯃꯇꯝꯗ ꯁꯤꯁꯦ ꯍꯥꯞꯄ ꯂꯤꯠꯄ ꯗꯔꯀꯥꯔ ꯑꯣꯏꯗꯅ ꯋꯥꯏꯠ ꯀꯂꯔꯒꯨꯝꯕꯁꯦ ꯌꯥꯝ ꯃꯊꯧ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨ ꯁꯤꯒꯨꯝꯕ ꯂꯤꯠꯂꯁꯨ ꯌꯥꯏ ꯑꯗꯨꯒ ꯁꯤꯒꯤ ꯃꯊꯛꯇ ꯑꯗꯨꯝ ꯐꯨꯔꯤꯠ ꯑꯃ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯝ ꯂꯤꯠꯂꯁꯨ ꯁꯝꯃꯔꯗꯗꯤ ꯅꯨꯡꯉꯥꯏꯗꯅꯀꯣ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯁꯤꯁꯦ ꯂꯩꯔꯛꯄꯅꯦ ꯑꯗꯣ ꯁꯤꯁꯦ ꯑꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯔꯒꯦ ꯃꯊꯪꯒꯤꯁꯤꯗ ꯂꯩꯔꯦ ꯌꯥꯝ ꯐꯤꯗꯥꯁꯦ ꯌꯥꯝꯅ ꯏꯪ ꯏꯪ ꯂꯥꯎꯕ ꯐꯤꯗꯥꯗꯣ ꯑꯣꯏꯌꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯉꯁꯥꯏ ꯂꯤꯠꯄ ꯁꯤꯒꯤ ꯐꯨꯔꯤꯠꯁꯦ ꯁꯤꯒꯤ ꯇꯣꯞꯁꯇꯣ ꯁꯤꯁꯤꯅ ꯑꯃꯨꯛ ꯃꯤꯁꯣꯗꯒꯤ ꯂꯩꯕꯅꯦꯕ ꯂꯨꯄꯥ 150ꯗꯔ 269ꯗꯔ ꯂꯩꯈꯤꯕꯅꯦꯕꯀꯣ ꯑꯗꯨ ꯂꯩꯕ ꯃꯇꯝ ꯁꯤꯒꯤ ꯐꯤꯗꯥꯁꯦ ꯌꯥꯝꯅ ꯂꯤꯠꯄ ꯃꯇꯝ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯣ ꯁꯤꯒꯤꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯌꯦꯡꯉꯣ ꯌꯥꯝ ꯊꯤꯅ ꯂꯥꯏꯠꯁꯨ ꯑꯣꯏꯌꯦ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯄꯥꯕꯁꯨ ꯑꯣꯏꯗꯦ ꯑꯗꯨꯒ ꯐꯤꯗꯥꯁꯤꯁꯨ ꯌꯥꯝ ꯐꯖꯩ ꯌꯦꯡꯉꯣꯅꯦ ꯐꯤꯗꯥꯒꯁꯦ ꯌꯥꯝ ꯐꯖꯩ ꯌꯦꯡꯉꯣ ꯍꯥꯏꯗꯤ ꯂꯤꯠꯄ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯣ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯔꯤ ꯃꯁꯥ ꯑꯣꯏꯔꯒ क्वालिटीꯁꯦ ꯌꯥꯝ ꯐꯩꯌꯦ ꯑꯩ ꯌꯥꯝ ꯄꯥꯝꯖꯔꯦ ꯑꯩ ꯂꯨꯄꯥ 30 ꯈꯛꯇꯪꯁꯨ ꯑꯣꯏꯌꯦ ꯑꯗꯨꯒ ꯋꯥꯔꯗꯤ ꯑꯣꯏꯌꯦ ꯁꯨꯃꯥꯏꯅ ꯀꯣ ꯐꯨꯔꯤꯠ ꯃꯊꯛꯇ ꯑꯗꯨꯝ ꯀꯦꯃꯦꯁ ꯑꯃ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯁ꯭ꯀꯔꯠ ꯑꯃꯒ ꯁꯨꯃꯥꯏꯅ ꯁ꯭ꯀꯔꯠ ꯑꯃꯒ ꯄꯥꯕꯁꯦ ꯑꯗꯨꯝ ꯐꯖꯩꯅ ꯈꯜꯂꯦ ꯌꯥꯝ ꯊꯤꯅ ꯑꯦꯅꯤ ꯑꯥꯎꯠꯐꯤꯠꯀ ꯑꯗꯨꯝ ꯆꯥꯟꯅꯔꯅꯤ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯀꯥꯟꯅꯩ ꯍꯥꯏꯗꯤ ꯁꯤꯒꯤ ꯁꯤꯒꯨꯝꯕ ꯇꯣꯞꯁ ꯑꯃꯃꯝ ꯂꯩꯁꯟꯕꯁꯨ ꯑꯗꯨꯝ ꯀꯥꯟꯅꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯤꯁꯤꯅ ꯂꯥꯁ ꯑꯣꯏꯔꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯉꯤ ꯁꯥꯡꯕꯁꯨ ꯄꯥꯝꯗꯦ ꯑꯗꯨꯅ ꯁꯤꯁꯤꯅ ꯂꯥꯁ ꯑꯣꯏꯗꯣꯏꯅꯤ ꯁꯤꯁꯦ ꯌꯥꯝ ꯀꯂꯔꯐꯨꯜꯒ ꯑꯣꯏꯔꯒ ꯌꯥꯝ ꯁꯝꯃꯔꯤ ꯑꯣꯏ ꯌꯥꯝꯁꯨ ꯐꯖꯩꯌꯦ ꯇꯤ ꯁꯔꯠ ꯑꯣꯏꯔꯒ ꯑꯗꯨꯒ ꯁꯤꯁꯦ ꯑꯩ ꯌꯥꯝꯅ ꯇ꯭ꯔꯦꯟꯗꯤ ꯑꯣꯏꯕꯅꯦꯕꯀꯣ ꯑꯩ ꯀꯥꯏꯅꯣ ꯍꯥꯏꯗꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯌꯥꯝ ꯎꯈ꯭ꯔꯦꯕꯀꯣ ꯃꯤ ꯑꯇꯣꯞꯄ ꯃꯤꯅꯒ ꯏꯟꯐ꯭ꯂꯨꯑꯦꯟꯁꯔꯒꯨꯝꯕꯅ ꯌꯥꯝ ꯂꯤꯠꯄ ꯁꯤ ꯀꯂꯔꯐꯨꯜ ꯑꯣꯏꯕꯁꯦ ꯅꯨꯄꯥꯁꯨ ꯑꯗꯨꯝ ꯂꯤꯠꯅꯕꯅꯦꯕ ꯁꯤꯁꯤꯅ ꯑꯃꯨꯛ ꯅꯨꯄꯥꯒꯤ ꯅꯠꯇ꯭ꯔꯦ ꯁꯤꯅ ꯑꯃꯨꯛ ꯅꯨꯄꯤꯅ ꯁꯤꯁꯦ ꯑꯃꯨꯛ ꯂꯤꯠꯂꯛꯑꯒ ꯁꯤꯗꯤ ꯁꯨꯃꯥꯏꯅ ꯂꯤꯠꯁꯜꯂꯒ ꯎꯞꯄ ꯌꯥꯏꯗ ꯁꯤ ꯊ꯭ꯔꯨ ꯑꯣꯏꯔꯒ ꯑꯃꯨꯕꯒ ꯄꯥꯕꯕꯨꯗꯤ ꯑꯉꯧꯕꯒ ꯄꯥꯕꯅ ꯍꯦꯟꯅ ꯐꯖꯩꯅꯤꯀꯣ ꯁꯤꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯑꯉꯧꯕꯁꯤꯒ ꯑꯗꯣ ꯀꯥꯟꯅꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯇꯣꯞꯁ ꯑꯃ ꯂꯩꯕꯁꯦ ꯃꯊꯛꯇ ꯌꯦꯡꯉꯣ ꯑꯔꯥꯝꯁꯦ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯌꯥꯈ꯭ꯔꯦ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯀꯂꯔꯒꯁꯦ ꯌꯦꯡꯉꯣ ꯑꯃꯨꯕꯒ ꯄꯥꯔꯁꯨ ꯌꯥꯝ ꯐꯖꯅꯤ ꯑꯗꯨꯒ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯔꯒ ꯍꯥꯄꯦꯟ ꯑꯃꯒ ꯁꯦꯠꯂꯒ ꯑꯗꯨꯝ ꯌꯥꯝ ꯁ꯭ꯇꯥꯏꯂꯤꯁ ꯑꯣꯏꯅ ꯑꯗꯨꯝ ꯑꯥꯎꯠꯐꯤꯠ ꯃꯌꯥꯝ ꯀ꯭ꯔꯤꯌꯦꯠ ꯇꯧꯕ ꯌꯥꯅꯤ ꯑꯗꯨꯒ ꯈꯪꯗꯦ ꯌꯥꯝ ꯁꯤꯝꯄꯜꯁꯨ ꯑꯣꯏ ꯑꯗꯨꯒ ꯀꯂꯔꯒꯁꯦ ꯌꯥꯝ ꯕ꯭ꯔꯥꯏꯠ ꯑꯣꯏꯔꯒ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯀꯂꯔꯐꯨꯜ ꯑꯣꯏꯔꯒ ꯔꯦꯝꯕꯣꯅꯦꯕ ꯑꯣꯏꯔꯤꯁꯦ ꯑꯗꯨꯗꯤ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯌꯥꯝ ꯁꯤꯝꯄꯜꯒ ꯑꯣꯏꯔꯒ ꯌꯥꯝ ꯀ꯭ꯌꯨꯠ ꯑꯣꯏꯌꯦ ꯐꯨꯔꯤꯠꯁꯦ ꯌꯥꯝ ꯄꯥꯝꯖꯔꯦ ꯑꯗꯨꯒ only 30 rupees ꯑꯗꯣ ꯑꯩ ꯌꯥꯝ ꯁꯥꯡꯍꯟꯕꯁꯨ ꯄꯥꯝꯗ꯭ꯔꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯁꯤ ꯃꯇꯥꯡ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯕ꯭ꯂꯣꯒꯇꯅ ꯑꯃꯨꯛ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯒꯦ ꯃꯊꯪꯒꯤꯗꯅ ꯑꯃꯨꯛ ꯈꯤꯇꯪ ꯇꯥꯡꯈꯠꯄ ꯍꯥꯏꯗꯣꯏꯔꯥ ꯑꯗꯨꯝ ꯈꯪꯗꯦ ꯑꯗꯨꯝ ꯃꯊꯪ ꯁꯤꯒꯤ ꯑꯣꯏꯅ ꯀꯟꯇꯤꯅ꯭ꯌꯨ ꯑꯗꯨꯝ ꯇꯧꯔꯒꯦꯕꯀꯣ ꯉꯁꯤꯒꯤꯅ ꯑꯃꯨꯛ ꯇꯣꯞꯁ ꯃꯌꯥꯝꯒꯤ ꯂꯣꯏꯈ꯭ꯔꯦꯗꯅꯀꯣ ꯑꯗꯨꯅꯦ ꯃꯌꯥꯝ ꯀꯔꯝꯕꯅ ꯍꯦꯟꯅ ꯄꯥꯝꯒꯦ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯖꯒꯦ ꯀꯔꯝꯕꯅ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯐꯦꯚꯔꯥꯏꯠ ꯑꯣꯏꯒꯦꯗꯣ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯅ ꯂꯩꯔꯛꯄꯗꯣ ꯑꯗꯨꯝ ꯌꯥꯝ ꯐꯟ ꯑꯣꯏꯅ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯅꯦ ꯑꯗꯨ ꯃꯌꯥꯝꯗ ꯑꯣꯐꯦꯟꯗꯦड ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯒꯤ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯇ꯭ꯔꯥꯏ ꯇꯧꯔꯛꯏ ꯃꯌꯥꯝꯁꯦ ꯑꯗꯨꯗꯨꯅ ꯃꯌꯥꯝ कमेंट फजब पीबीरमो मथंगी वीडियो सेमगा थागलप मतमदा बिट लेनबा अदो वीडियो से मतंग सोल्यूशन जरागे थैंक्स फॉर वाचिंग टिल द एंड मथंगी वीडियो दो थेंगनाइसे मैम बाय गाइस